ꯆꯤꯛꯂꯕ ꯀꯥ ꯃꯅꯨꯡꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯂꯤꯖꯥ. ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯨ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯤ. ꯖꯣꯟ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ. ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯐꯝꯂꯤꯕꯤ ꯂꯤꯖꯥꯕꯨ ꯎꯔꯒ ꯖꯣꯟꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ. ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯁꯨ ꯑꯣꯛꯇꯕꯤ ꯑꯣꯏꯅꯤꯡꯗꯦ. ꯃꯐꯝꯅ ꯃꯇꯝꯅ ꯃꯇꯥꯡꯅ ꯌꯥꯈꯤꯗꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤ. ꯆꯍꯤ ꯅꯧꯔꯤꯕꯤ ꯂꯤꯖꯥꯅ ꯑꯁꯤꯒꯨꯝꯂꯕ ꯊꯥꯛꯇ ꯃꯤꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯖꯣꯟꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯤ. ꯖꯣꯟ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯃꯈꯨꯠꯅ ꯐꯠꯐꯠ ꯇꯩꯊꯣꯛꯏ. ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯇꯧꯗꯨꯅ ꯖꯣꯟꯗ ꯌꯦꯡꯂꯛꯏ. ꯃꯨꯝꯕꯥꯏꯗ ꯇꯧꯔꯛꯈꯤꯕ ꯑꯦꯛꯇꯤꯡꯗꯨꯒ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯂꯤꯖꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯁꯔꯨꯛ 100 ꯈꯦꯠꯅꯕꯁꯤꯗ ꯖꯣꯟꯗꯤ ꯏꯉꯛꯇ ꯉꯛꯂꯦ. ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯂꯤꯖꯥ ꯉꯛꯅ, ꯀꯔꯝꯕ ꯋꯥꯍꯪꯅꯣ ꯑꯗꯨꯗꯤ? ꯑꯩ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯈꯪꯂꯕ ꯃꯇꯨꯡꯗꯒꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯥ? ꯌꯦꯡꯕꯗꯗꯤ ꯅꯪꯁꯦ ꯃꯩꯇꯩ ꯃꯥꯜꯂꯤ. ꯅꯪꯅ ꯂꯝꯕꯤꯁꯤꯗ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯅꯣ? ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯩ ꯃꯩꯇꯩ ꯃꯥꯜꯂꯤꯅ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯑꯣꯏꯔꯝꯅꯤ ꯈꯜꯂꯤꯕꯗꯣ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ. ꯑꯗꯨꯒ ꯑꯃꯅ, ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ. ꯅꯪꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧ. ꯅꯪꯅ ꯄꯥꯝꯂꯛꯇꯕ ꯃꯇꯝꯗ ꯑꯩꯕꯨ ꯂꯪꯊꯣꯛꯀꯦ ꯍꯥꯏꯁꯨ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ. ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯁꯥꯟꯅꯄꯣꯠꯅꯤ. ꯑꯩꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯗ꯭ꯔꯦ. ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯑꯣꯏꯈ꯭ꯔꯦ. ꯈꯥꯡꯃꯊꯛꯇ ꯂꯩꯃꯟ ꯆꯠꯂꯕꯤ ꯂꯩꯔꯥꯡꯅꯩꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯖꯔꯤꯕ ꯑꯩꯒꯤ ꯁꯛꯇꯝꯁꯤꯁꯨ ꯃꯌꯥꯝꯒꯤꯅꯤ. ꯂꯤꯖꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯃꯔꯧ ꯂꯩꯔꯕ ꯋꯥꯉꯥꯡꯗꯨꯗ ꯖꯣꯟ ꯃꯊꯟꯇ ꯏꯀꯥꯏꯖꯕ ꯐꯥꯎꯔꯛꯂꯤ. ꯑꯋꯥꯔꯥꯗ ꯍꯤꯡꯖꯔꯛꯄ ꯖꯣꯟꯒꯤ ꯄꯨꯟꯁꯤꯅꯤ. ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯕꯤꯖꯤꯅꯦꯁꯇ ꯖꯣꯟ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ. ꯂꯤꯖꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯨꯝꯕꯥꯏꯗꯒꯤ 15 lakhsꯇ ꯂꯩꯔꯒ ꯄꯨꯔꯛꯄꯅꯤ. ꯂꯤꯖꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯗꯨ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯃꯁꯥꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯦ. ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ? ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯂꯥꯡꯇꯛꯅꯔꯤꯕ? ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯅ ꯖꯣꯟꯒꯤ ꯀꯣꯛꯇ ꯌꯣꯝꯂꯔꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯔꯟꯖꯅꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤ. ꯍꯜꯂꯣ ꯃꯃꯥ. ꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯧꯔꯛꯂꯕꯗꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯁꯨ ꯂꯥꯛꯎ. ꯑꯗꯨꯗꯤ ꯅꯠꯇꯦ. ꯅꯋꯥꯅ ꯄꯥꯎ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯕ, ꯊꯕꯛꯀꯤꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟꯇ ꯆꯦꯟꯗꯅ ꯂꯩꯕꯗ ꯏꯃꯥ ꯏꯆꯥ ꯅꯤꯡꯊꯤꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤꯒꯁꯦ ꯅꯣꯡꯃꯇ ꯁꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ. ꯄꯄꯥꯗꯗꯤ ꯍꯥꯏꯈꯤꯕꯅꯦ ꯃꯃꯥ. ꯑꯩ ꯁꯪꯗꯕꯩꯅꯦ, ꯍꯌꯦꯡ ꯂꯥꯛꯀꯦ. ꯈꯪꯖꯗ꯭ꯔꯦꯗ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯦ. ꯅꯪ ꯄꯄꯥ ꯇꯧꯏ, ꯊꯕꯛ ꯃꯅꯝ ꯆꯤꯟꯈꯤꯕꯁꯤꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯕ ꯁꯪꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯕꯦꯝꯃ ꯂꯩꯇ꯭ꯔꯣ ꯃꯃꯥ? ꯑꯗꯨꯃꯁꯨ ꯀꯣꯂꯦꯖ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅꯅꯦ ꯆꯠꯈꯤꯕꯅꯤ. ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ. ꯃꯅꯤꯡ ꯌꯥꯝ ꯇꯧꯍꯟꯒꯅꯨꯀꯣ, ꯃꯇꯝꯅ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ. ꯅꯪꯅ ꯈꯔ ꯆꯩꯔꯛꯑꯣ. ꯍꯟꯗꯛ ꯃꯔꯛꯅꯦ ꯋꯥ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯃꯥꯒꯤꯗꯤ ꯀꯩꯒꯤ ꯑꯣꯏꯅꯤ? ꯁꯤꯂꯣꯡꯗ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯍꯥꯏꯌꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯒ. ꯑꯩꯅ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ. ꯐꯔꯦꯁꯦ, ꯑꯩ ꯍꯥꯏꯒꯦ. ꯁꯣꯝꯗꯅ ꯔꯥꯁꯤꯅ, ꯃꯣꯏ ꯕꯕꯥ, ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯁꯤꯜꯂꯨ. ꯔꯥꯖꯦꯁꯅ, ꯆꯥꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯃꯃꯥ. ꯑꯁꯨꯛ ꯐꯠꯇꯕ ꯑꯩꯅ ꯍꯤꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯏꯆꯥ ꯑꯃꯠꯇꯅ ꯐꯥꯎ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯐꯠꯇꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯤ ꯑꯣꯏꯔꯕꯅꯤ. ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧꯗꯨꯕꯨ ꯂꯝꯖꯥ ꯁꯔꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯤꯅ ꯇꯧꯕꯤꯈꯤꯕ ꯏꯃꯧꯗꯨꯇ ꯅꯠꯇꯅ ꯁꯥꯒꯩꯁꯤꯒꯤ ꯏ ꯃꯇꯨꯝ ꯑꯣꯏꯔꯤꯕ ꯏꯁꯨꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯟꯗ꯭ꯔꯦ. ꯊꯋꯥꯏꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯩꯔꯤꯉꯩ ꯏꯃꯧꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯑꯣꯏꯔꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯅꯤꯡꯉꯤ. ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯄꯥꯡꯒꯜꯗꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ. ꯁꯣꯜꯂꯛꯂꯕ ꯃꯇꯝꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯛꯂꯤ. ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯅ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯗꯨꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯤꯌꯥꯅ, ꯀꯅꯥꯅꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯉꯥꯏꯔꯤꯁꯤꯅ? ꯁꯤꯂꯩꯃꯅ, ꯉꯔꯥꯡꯒꯤ ꯃꯁꯝ ꯌꯨꯡꯕ ꯅꯨꯄꯥꯗꯣ. ꯔꯤꯌꯥꯅ, ꯁꯤꯗ ꯂꯥꯛꯅꯤꯀ ꯍꯥꯏꯔꯝꯕ꯭ꯔꯥ? ꯁꯨꯝ ꯀ꯭ꯔꯦꯛ ꯆꯨꯔꯛꯂꯅꯨ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯉꯦ. ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ, ꯃꯣꯏꯗꯣ DM ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯥꯜꯂꯦꯕ. ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯌꯥꯝ ꯈꯪꯍꯧꯔꯤꯖꯥꯅꯤꯅꯦ.
ꯇꯥꯟꯖꯥꯗꯨꯗ ꯗꯥꯅꯤꯌꯦꯜ ꯈꯣꯏ ꯄꯥꯔꯇꯤꯗꯨ ꯕꯥꯏꯛ ꯃꯊꯪ ꯊꯧꯗꯣꯔꯛꯏ꯫ ꯁꯤꯂꯩꯃ ꯗꯥꯅꯤꯌꯦꯜ ꯎꯕꯗ ꯃꯁꯥꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯖꯩ꯫ ꯀꯧꯖꯕ ꯉꯝꯗ ꯗꯥꯅꯤꯌꯦꯜ ꯈꯣꯏꯅ ꯕꯥꯏꯛ ꯊꯧꯔꯒ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯒ ꯃꯃꯣꯟ ꯅꯣꯛꯍꯧꯔꯤ꯫ ꯔꯤꯌꯥꯅ ꯉꯥꯎꯔ ꯃꯥꯜꯂꯦ ꯅꯪ, ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯅꯪꯅ ꯎꯖꯅꯤꯡꯕ ꯃꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯧꯖꯤꯛ ꯅꯨꯄꯥꯗ? ꯃꯃꯣꯟ ꯅꯣꯛꯄꯒꯗ ꯔꯥꯁꯤ ꯌꯥꯝ ꯂꯩꯌꯦ꯫ ꯅꯣꯛꯄꯒ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯁꯦ? ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯔꯒ ꯃꯃꯣꯟ ꯅꯣꯛꯈꯤꯕꯗꯨ ꯎꯍꯧꯋꯤ꯫ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯌꯨꯝ ꯍꯜꯂꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯖꯥ ꯇꯨꯝꯊꯕ ꯌꯥꯗ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯃꯅꯤꯡ ꯇꯝꯅ ꯐꯨꯖꯤꯜꯂꯛꯏ꯫ ꯃꯥꯂꯪꯕꯒꯤ ꯑꯏꯪꯕ ꯁꯥꯍꯣꯝꯗꯨꯅ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡꯗꯨꯁꯨ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯤ꯫ ꯂꯤꯖꯥꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯨ ꯏꯉꯥꯒꯤ ꯀꯜꯂꯕ ꯅꯣꯡꯖꯨꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ꯫ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯃꯒꯤ ꯈꯣꯟꯊꯣꯛꯇ ꯆꯤꯟꯕꯥꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯁꯦ ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯑꯩꯕꯨ ꯌꯣꯟꯊꯣꯛꯂꯝꯂꯤꯕ ꯃꯤꯐꯠꯇꯁꯤꯡꯗꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯏꯄꯥꯔꯥ? ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯐꯠꯇꯕ ꯃꯐꯝꯗ ꯌꯣꯟꯊꯣꯛꯀꯅꯤ? ꯃꯈꯣꯏ ꯑꯩꯒꯤ ꯑꯁꯦꯡꯕ ꯏ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝꯁꯦ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯀꯅꯥꯅꯣ? ꯑꯩꯒꯤ ꯕꯕꯥ ꯀꯅꯥꯅꯣ? ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯑꯣꯛꯇꯕꯤꯒꯤ ꯏꯔꯥ? ꯑꯩꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯤꯡꯕꯗ ꯀꯥꯟꯅꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯖꯣꯟ ꯂꯤꯖꯥꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ꯫ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ꯫ ꯂꯤꯖꯥꯁꯨ ꯖꯣꯟꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯏꯉꯛꯇ ꯉꯛꯏ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯂꯥꯛꯂꯤꯕ ꯈꯣꯡꯐꯝꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯈꯤꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯂꯝ ꯃꯁꯛ ꯈꯪꯍꯟꯕ ꯑꯣꯏꯅ ꯆꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯂꯤꯖꯥꯕꯨ ꯖꯣꯟꯅ ꯀꯣꯏꯕ ꯄꯨꯕꯤꯔꯛꯏ꯫ ꯆꯍꯤ ꯅꯧꯅ ꯊꯃꯣꯏ ꯀꯥꯏꯔꯕꯤ ꯂꯤꯖꯥ ꯆꯤꯛꯂꯕ ꯃꯐꯝꯗꯨꯗ ꯂꯥꯛꯄꯗ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯃꯆꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯤꯖꯥ ꯏꯆꯝ ꯆꯝꯕ ꯄꯤꯡ ꯃꯆꯨꯒꯤ ꯃꯦꯗꯤ ꯑꯃ ꯁꯦꯠꯂꯤ꯫ ꯈꯨꯗꯥꯡꯅ ꯍꯥꯐ ꯑꯣꯏ꯫ ꯆꯩꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯗꯨꯅ ꯅꯤꯡꯗꯨ ꯌꯧꯅ ꯊꯥꯗꯣꯛꯏ꯫ ꯏꯆꯝ ꯆꯝꯕ ꯈꯨꯅꯤꯡ ꯌꯥꯎꯗꯕ ꯏꯆꯝ ꯆꯝꯕ ꯁꯦꯟꯗꯜ ꯑꯃ ꯇꯣꯡꯏ꯫ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯇꯣꯡꯗ꯭ꯔꯕꯁꯨ ꯍꯥꯏꯠꯇꯤ ꯄꯪꯂꯞ ꯅꯞꯇꯦ꯫ ꯐꯤꯒꯔꯁꯨ ꯅꯨꯄꯥ ꯃꯌꯥꯝꯅ ꯎꯕꯗ ꯉꯥꯎꯅꯕ ꯐꯤꯒꯔꯅꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯨꯅ ꯂꯤꯖꯥꯒꯤ ꯃꯥꯏꯊꯣꯡꯗ ꯐꯨꯖꯤꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯅꯨꯄꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯤꯕ ꯖꯣꯟ ꯂꯤꯖꯥꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯆꯤꯛꯄ ꯃꯐꯝꯁꯤꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯄꯣꯊꯥꯍꯜꯂꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯤꯛꯂꯕ ꯃꯐꯝ ꯀꯌꯥꯗ ꯅꯪꯕꯨ ꯄꯨꯕꯤꯒꯦ? ꯂꯤꯖꯥ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯉꯣꯟꯗꯃꯛ ꯅꯣꯛꯏ꯫ ꯑꯩ ꯑꯆꯥꯄꯣꯠ ꯂꯧꯔꯛꯀꯦꯀꯣ ꯑꯁꯤꯗꯒꯤ? ꯌꯥꯔꯅꯤꯌꯦ, ꯂꯧꯔꯅꯨ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯑꯆꯥꯄꯣꯠ ꯆꯥꯗ꯭ꯔꯁꯨ ꯃꯍꯤ ꯑꯃꯃꯝꯇ ꯑꯣꯏꯁꯨ ꯊꯛꯁꯤ, ꯑꯩ ꯂꯧꯔꯨꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯖꯣꯟ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯂꯤꯖꯥ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯋꯥꯈꯜ ꯑꯃꯗ ꯆꯠꯂꯤ꯫ ꯈꯪꯍꯧꯗꯅ ꯃꯤꯁꯛ ꯑꯃꯗ ꯗꯪ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯤ꯫ ꯅꯄꯥ ꯊꯣꯔꯥꯕꯤ ꯃꯆꯥ ꯀꯅꯥꯅꯣ ꯆꯨꯝꯅ ꯆꯠꯄ ꯍꯩꯇ꯭ꯔꯤꯁꯤꯕꯣ? ꯗꯥꯅꯤꯌꯦꯜ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯂꯤꯖꯥ ꯃꯔꯦꯡꯕꯥꯟ ꯁꯨꯞꯂꯒ ꯗꯥꯅꯤꯌꯦꯜꯗ ꯀꯤꯔꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯁꯥꯎꯅꯨꯕꯣ꯫ ꯔꯥꯖ, ꯄꯥꯔꯤ ꯑꯃꯗꯤ ꯗꯥꯅꯤꯌꯦꯜ ꯂꯤꯖꯥꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯂꯤꯖꯥ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯖꯣꯟ ꯄꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯇꯨꯅ ꯂꯤꯖꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯨꯗ ꯀꯔꯟ ꯇꯥꯔꯛꯏꯔꯣ? ꯖꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯈꯤ꯫ ꯅꯠꯇꯤꯌꯦ, ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯃꯈꯣꯏꯗ ꯊꯦꯡꯂꯨꯕꯅꯤ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯖꯣꯟ ꯂꯤꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯁꯤꯔꯣ? ꯑꯁꯨꯝꯅ ꯂꯤꯖꯥꯒ ꯖꯣꯟꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯗꯥꯅꯤꯌꯦꯜꯒꯤ ꯃꯤꯍꯨꯟꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯆꯣꯡꯂꯛꯏ꯫ ꯋꯥꯈꯜꯗꯨꯅ ꯇꯔꯪ ꯃꯥꯂꯪ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ꯫ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯂꯤꯖꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗꯕꯨ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯍꯧꯔꯤ꯫ ꯄꯥꯔꯤꯅ ꯀꯩꯅꯣ ꯁꯤꯅ ꯏꯃꯪ ꯃꯪꯅ ꯂꯩꯍꯧꯔꯤꯁꯤꯅ? ꯂꯥꯏꯔꯣ ꯃꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯔꯥꯖꯅ ꯃꯤ ꯑꯣꯏꯗꯅꯅꯦ ꯃꯥꯒꯤ ꯕꯤꯑꯦꯐꯇꯨꯒ ꯆꯠꯃꯤꯟꯅꯈ꯭ꯔꯤꯗꯣ꯫ ꯄꯥꯝꯗꯤ ꯄꯥꯝꯃꯤꯍꯦ, ꯃꯁꯛꯇꯣ ꯃꯩ ꯇꯥꯏ꯫
ꯑꯩ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯄꯥꯔꯤꯅ ꯂꯞ ꯂꯞ ꯇꯧꯔꯛꯏꯔꯣ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯔꯥꯖꯅ ꯌꯥꯝ ꯄꯛꯇꯦꯀꯣ ꯃꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯂꯩꯔꯤꯗꯨꯅꯤ ꯆꯨꯝꯅ ꯇꯤꯟꯅꯕ ꯑꯣꯏꯔꯝꯅꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯩꯈꯣꯏꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯄꯥꯔꯤꯅ ꯈ꯭ꯋꯥꯏ ꯂꯨꯕ ꯃꯃꯤꯡ ꯐꯥꯎ ꯈꯪꯍꯧꯗꯦ ꯗꯥꯅꯤꯌꯦꯜꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯣꯏ ꯄꯥꯔꯤꯅ ꯊꯦꯡꯅꯅꯤꯗ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯈꯜꯂꯨꯔꯒ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯑꯦ ꯃꯥꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯕꯗꯨꯐꯥꯎ ꯋꯥꯍꯩ ꯑꯃꯇ ꯈꯨꯝꯕ ꯉꯝꯍꯧꯗꯦ ꯋꯥꯔꯤ ꯈꯔ ꯑꯣꯏꯁꯨ ꯁꯥꯟꯅꯔꯝꯂꯗꯤ ꯈꯪꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯒꯗꯕꯅꯤ ꯔꯥꯖꯅ ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯅꯪꯕꯨ ꯅꯨꯄꯤ ꯅꯨꯡꯁꯤꯕꯒ ꯈꯪꯂꯕꯣ ꯈꯪꯗꯦ ꯚꯥꯏ ꯑꯁꯨꯛꯀꯤꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯉꯁꯤ ꯐꯥꯎꯔꯤꯕ ꯏꯊꯤꯜ ꯁꯨꯃꯥꯏꯅ ꯐꯥꯎꯈꯤꯗ꯭ꯔꯤ ꯉꯁꯤ ꯁꯛꯈꯪꯗꯕꯤ ꯃꯥꯕꯨ ꯎꯕꯗ ꯑꯩꯅ ꯐꯥꯎꯔꯤꯕꯁꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯂꯥꯡꯇꯛꯅꯩ ꯄꯥꯔꯤꯅ ꯆꯠꯁꯤꯜꯂꯛꯑꯣ ꯊꯦꯡꯉꯦ ꯄꯨꯡ ꯑꯥ ꯌꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗ ꯗꯥꯅꯤꯌꯦꯜ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯣꯟꯗ꯭ꯔꯪ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯃꯕꯣꯛ ꯄꯨꯔꯅꯤꯃꯥ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯕꯗ ꯁꯥꯒꯠꯂꯝꯕ ꯃꯪꯂꯥꯟꯒ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ ꯑꯕꯨꯡꯉꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯅꯦ ꯅꯪ ꯄꯨꯄꯨꯈꯣꯏꯁꯨ ꯍꯜꯂꯛꯑꯦ ꯕꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯑꯁꯣꯏ ꯑꯄꯥ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨꯅꯦ ꯆꯥꯛꯅ ꯉꯝꯅ ꯆꯥꯅꯕ ꯍꯣꯠꯅꯧ ꯅꯪ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯃꯈꯨꯝ ꯀꯨꯞꯂꯒ ꯇꯣꯉꯥꯟꯅ ꯊꯝꯂꯝꯂꯒꯦꯀꯣ ꯑꯍꯣꯏ ꯑꯕꯣ ꯁꯣꯝꯗꯅ ꯖꯣꯟꯅ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯤꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯪꯂꯒ ꯅꯪꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕꯤ ꯑꯩꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯤꯖꯥ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯉꯥꯎꯔꯕ ꯅꯪꯕ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯤꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯁꯦꯡꯕꯅꯦ ꯂꯤꯖꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯩ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯨ ꯄꯣꯟ ꯃꯅꯨꯡꯗ ꯊꯝꯕ ꯆꯤꯛꯂꯥꯒꯨꯝꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯨ ꯑꯩ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗ ꯍꯤꯡꯕ ꯄꯥꯝꯗꯦ ꯑꯩ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯄꯥꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯃꯈꯩ ꯑꯩ ꯂꯣꯏꯅ ꯌꯥꯒꯦ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯃꯈꯩ ꯂꯣꯏꯅ ꯇꯧꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯒꯦ ꯈꯜꯂꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯍꯟꯕꯤꯌꯨ ꯅꯪꯒꯤ ꯀ꯭ꯋꯥꯇꯔꯁꯤꯗꯁꯨ ꯑꯩ ꯂꯩꯕ ꯄꯥꯝꯗꯦ ꯃꯐꯝꯁꯤꯗ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯑꯍꯧꯕ ꯃꯤꯅꯗꯤ ꯑꯩꯕꯨ ꯐꯅ ꯉꯥꯡꯅꯔꯝꯂꯣꯏ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯃꯤꯌꯥꯝ ꯂꯩꯕ ꯃꯐꯝ ꯑꯥꯁ꯭ꯔꯝ ꯑꯃꯗ ꯑꯩ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯂꯩꯒꯦ ꯅꯪꯅ ꯍꯥꯏꯕꯁꯤꯡꯅ ꯑꯩꯅ ꯂꯣꯏꯅ ꯌꯥꯒꯅꯤ ꯅꯪꯒꯤ ꯑꯆꯪꯕ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯌꯥꯕꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯅꯪꯅ ꯅꯤꯡꯂꯤꯕꯗꯣ ꯊꯨꯡꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯅꯪꯅ ꯃꯁꯛ ꯈꯪꯕꯤꯌꯨ ꯃꯇꯝꯗꯨꯗ ꯈꯟꯅꯔꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯗꯥꯅꯤꯌꯦꯜꯅ ꯂꯤꯖꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯤꯖꯥꯒꯤ ꯋꯥꯈꯜꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯅ ꯃꯊꯧꯗꯥꯡ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯣꯏꯕ ꯆꯠꯇꯨꯅ ꯂꯤꯖꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯖꯣꯟꯅ ꯂꯤꯖꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯤꯖꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯂꯤꯖꯥꯅ ꯍꯥꯏꯕ ꯃꯈꯩ ꯖꯣꯟꯅ ꯌꯥꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯂꯩꯔꯝꯕ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯂꯤꯖꯥꯁꯨ ꯖꯣꯟꯅ ꯁꯤꯜꯂꯒ ꯂꯩꯍꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯣꯟꯒꯤ ꯃꯆꯟꯅꯨꯄꯤ ꯁꯤꯂꯩꯃꯅ ꯗꯥꯅꯤꯌꯦꯜꯕꯨ ꯉꯥꯎꯖꯔꯝꯃꯤ ꯃꯃꯥꯏ ꯁꯣꯟꯕꯒꯤ ꯍꯧꯅꯕ ꯗꯥꯅꯤꯌꯦꯜ ꯊꯦꯡꯅꯗꯨꯅ ꯃꯥꯌꯣꯛꯅꯔꯕꯁꯨ ꯗꯥꯅꯤꯌꯦꯜꯗ ꯀꯧꯖꯕ ꯐꯥꯎ ꯉꯝꯖꯗꯦ ꯑꯥꯁ꯭ꯔꯝꯗ ꯂꯩꯕꯗꯒꯤ ꯂꯤꯖꯥ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯨꯝ ꯐꯅꯦꯛ ꯁꯦꯠꯂꯤ ꯑꯥꯁ꯭ꯔꯝꯗ ꯂꯩꯈ꯭ꯔꯕꯁꯨ ꯂꯤꯖꯥꯒꯤꯗꯃꯛ ꯖꯣꯟꯅ ꯀꯔꯤꯃꯇ ꯋꯥꯠꯍꯜꯂꯝꯗꯦ ꯐꯠꯇ꯭ꯔꯕ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯇꯧꯔꯝꯕꯁꯨ ꯂꯤꯖꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯖꯣꯟ ꯑꯐꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯂꯤ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯑꯣꯏꯕꯅꯤꯅ ꯀꯣꯂꯦꯖꯇꯗꯤ ꯃꯤꯡ ꯆꯟꯗ꯭ꯔꯦ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯣꯆꯤꯡ ꯌꯥꯎꯒꯦ ꯍꯥꯏꯕꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯀꯣꯆꯤꯡ ꯌꯥꯎꯍꯜꯂꯝꯃꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤꯗꯃꯛ ꯖꯣꯟꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯂꯤꯖꯥꯅ ꯁꯨꯃꯥꯏꯅ ꯅꯪꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ
ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯑꯗꯨꯝ ꯈꯟꯒꯅꯤ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯒꯨꯝꯕꯤ ꯑꯣꯛꯇꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯇ꯭ꯔꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯅꯕꯅꯤ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯃꯁꯤꯗ ꯐꯥꯎ ꯅꯪꯅ ꯑꯊꯤꯡꯕ ꯄꯤꯕꯤꯔꯦ ꯐꯔꯦ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯁꯦꯟꯅꯖꯒꯦ ꯈꯨꯠ ꯁꯝꯂꯒ ꯍꯩꯅ ꯆꯠꯄ ꯇꯝꯕꯤꯕ ꯌꯥꯕ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯎꯔꯕꯣ ꯑꯩꯁꯦ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯅꯪꯅ ꯑꯣꯛꯇꯕꯤꯅꯤ ꯈꯟꯅ ꯂꯩꯔꯛꯄ ꯂꯥꯏꯙꯤꯅꯤ ꯈꯜꯂꯒ ꯉꯥꯛ ꯁꯦꯠꯂꯤꯕ꯭ꯔꯥ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯖꯣꯟ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯂꯤꯖꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩ ꯅꯪꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯑꯃꯇ ꯈꯟꯕ ꯂꯩꯇꯦ ꯂꯨꯄꯥ ꯂꯥꯛ 15,000 ꯂꯩꯔꯛꯄꯤꯅꯤ ꯑꯩꯒꯤ ꯍꯛꯅꯤ ꯑꯩꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯛꯀꯅꯨ ꯑꯩꯒꯤ ꯑꯋꯥꯠꯄꯁꯨ ꯎꯕꯤꯔꯅꯨ ꯂꯤꯖꯥ ꯋꯥꯍꯩ ꯑꯃꯗ ꯃꯈꯥ ꯇꯥꯕꯗꯤ ꯉꯝꯖꯗꯦ ꯅꯤꯡꯉꯝꯗꯅ ꯂꯤꯖꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯒ ꯖꯣꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤ ꯂꯤꯖꯥꯁꯨ ꯖꯣꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯔꯤ ꯉꯁꯤꯗꯤ ꯖꯣꯟ ꯃꯌꯨꯝꯗ ꯅꯤꯡꯉꯝꯗꯅ ꯍꯜꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯜ ꯊꯣꯛꯇ ꯅꯤꯡꯉꯝꯗꯅ ꯀꯞꯆꯩ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯂꯤꯖꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯂꯤꯖꯥꯒꯤꯗꯃꯛ ꯋꯥꯖꯔꯨꯔꯤꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯖꯣꯟ ꯆꯍꯤ ꯐꯥꯅ ꯂꯣꯏꯅꯗ꯭ꯔꯤꯕꯤ ꯂꯤꯖꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯔꯟꯖꯅꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯃꯉꯣꯟꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯍꯤꯞꯄꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯂꯤ ꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯃꯥ ꯏꯕꯦꯝꯃꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯃꯃꯥꯏ ꯎꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯕꯨꯡꯉꯣ ꯃꯃꯥꯗ ꯋꯥꯂꯛꯀꯅꯨ ꯁꯦ ꯍꯧꯒꯠꯂꯛꯑꯣ ꯖꯣꯟ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯍꯧꯒꯠꯂꯛꯏ ꯔꯟꯖꯅꯥ ꯃꯆꯥꯒꯤ ꯃꯃꯥꯏꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯃꯃꯥꯗ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯖꯣꯟ ꯀꯞꯂꯒ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯛꯏ ꯃꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯔꯤꯅꯣ ꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯖꯣꯟ ꯀꯞꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯃꯥꯅ ꯂꯤꯖꯥꯕꯨ ꯄꯨꯔꯛꯈꯤꯕ ꯂꯤꯖꯥꯕు ꯃꯥꯅ ꯅꯨꯡꯁꯤꯔꯛꯄ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯏ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯔꯟꯖꯅꯥ ꯁꯥꯎꯅ ꯖꯣꯟꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯜꯂꯒ ꯊꯥꯖꯤꯜꯂꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯑꯩꯃꯛꯅ ꯄꯣꯛꯄ ꯏꯆꯥꯅ ꯅꯃꯤꯡ ꯐꯥꯎꯕ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯗꯣ ꯏꯅꯥꯁꯤꯅ ꯇꯥꯕ ꯄꯥꯝꯗꯦ ꯅꯪꯕꯨ ꯄꯣꯛꯂꯛꯄꯗꯒꯤ ꯖꯣꯟ ꯀꯧꯔꯛꯄ꯭ꯔꯣ ꯐꯠꯇ꯭ꯔꯕ ꯀꯔꯕꯥꯔꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯐꯥꯎ ꯑꯣꯜꯍꯜꯂꯦꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯌꯥꯝ ꯐꯔꯦ ꯑꯣꯛꯇꯕꯤ ꯅꯨꯄꯤꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯃꯃꯥ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯅꯃꯤꯡꯗꯨꯒ ꯆꯥꯟꯅꯕ ꯂꯤꯆꯠ ꯆꯠꯀꯦ ꯈꯟꯒꯅꯨ ꯅꯪ ꯖꯣꯟ ꯅꯠꯇꯦ ꯑꯍꯥꯔꯕꯤꯅꯦ